ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯣꯃꯩ ꯀꯧꯖꯩ꯫ ꯏꯅꯥꯎꯅꯨꯄꯥ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯨꯅ ꯌꯣꯟꯊꯣꯛꯇꯨꯅ ꯃꯥꯁꯤ ꯅꯤꯁꯥ ꯆꯥꯔꯝꯃꯤ꯫ ꯑꯩ ꯑꯃꯗꯤ ꯏꯃꯥꯅ ꯐꯅꯌꯥꯝ ꯉꯥꯡꯂꯕꯁꯨ ꯃꯥꯅ ꯀꯩꯁꯨ ꯊꯧꯁꯥꯎꯕ ꯁꯥꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯐꯨꯕ ꯌꯥꯕꯁꯨ ꯐꯨꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯀꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯅꯥꯎꯕꯁꯦ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯁꯤ, ꯃꯇꯝ ꯈꯔ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ." ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ, "ꯏꯕꯨꯡꯉꯣ, ꯅꯅꯥꯎꯅ ꯑꯗꯨꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ?" ꯑꯩꯅꯁꯨ, "ꯏꯃꯥ, ꯁꯤꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯦ, ꯃꯥꯅ ꯆꯥꯔꯤꯕ ꯅꯤꯁꯥꯁꯦ ꯐꯅꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ, "ꯂꯩꯌꯨꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯏꯕꯨꯡꯉꯣ? ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯅꯝ ꯍꯥꯗꯅ ꯇꯧꯗꯣꯔꯤꯅꯣ?" ꯑꯩꯅ ꯑꯃꯨꯛ, "ꯏꯃꯥ, ꯃꯥꯅ ꯑꯆꯨꯝꯕ ꯂꯝꯕꯦꯟꯗ ꯂꯥꯛꯅꯕ ꯇꯧꯕꯅꯤ, ꯁꯤꯗ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯂꯩꯄꯣꯠꯇꯦ꯫ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ, ꯁꯪꯒꯅ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ, ꯁꯪꯒꯅ ꯃꯤ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯈ꯭ꯔ ꯄꯣꯠꯅꯤ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯇꯧꯔꯣ." ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯏ꯫ ꯀ꯭ꯂꯥꯁ 11 ꯍꯦꯛ ꯀꯥꯈꯤꯕꯗꯒꯤ ꯃꯃꯥꯟꯅꯕ ꯉꯥꯎꯁꯤꯟꯅꯕ ꯈꯔ ꯄꯨꯟꯕꯗꯒꯤ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯝꯂꯒ ꯁꯦꯟꯇꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯎꯅꯕ ꯆꯠꯂꯨꯔꯒ ꯑꯩꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯏꯅꯥꯎꯅꯨꯄꯥꯅ ꯏꯃꯥꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ, "ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯅꯥꯎꯕ? ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯃꯥꯗꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯅꯥꯎꯕꯁꯨ ꯑꯩꯕꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ, "ꯅꯥꯎꯕ, ꯅꯪ ꯅꯐꯤ-ꯅꯔꯣꯟ ꯌꯣꯝꯁꯜꯂꯨ, ꯅꯪ ꯍꯌꯦꯡꯗꯒꯤ ꯁꯦꯟꯇꯔꯗ ꯂꯩꯔꯗꯕꯅꯤ." ꯏꯃꯥꯅꯁꯨ, "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯆꯠꯇꯣꯔꯤꯕꯗꯤ? ꯌꯥꯝꯅ ꯈꯨꯌꯧꯅꯈ꯭ꯔꯦꯅ." ꯑꯩꯅꯁꯨ, "ꯏꯃꯥ, ꯑꯩꯅ ꯍꯥꯏꯔꯝꯂꯕꯗꯤ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯄꯨꯒꯗꯕꯗꯨ ꯌꯣꯝꯁꯜꯂꯨ, ꯑꯉꯥꯡꯁꯤ ꯊꯨꯅ ꯐꯅꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯂꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯅ ꯏꯃꯥꯗ ꯙꯞ ꯇꯧꯔꯤꯕꯗꯨ ꯑꯩꯅ ꯇꯥꯏ꯫ "ꯏꯃꯥ, ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯣꯏ, ꯑꯩꯕꯨ ꯑꯥꯗ ꯊꯝꯂꯒꯗꯤ ꯑꯩꯗꯤ ꯁꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯇꯥꯔꯗꯨꯅ ꯃꯪꯒꯣꯟꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏ, "ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯉꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯅꯐꯤ-ꯅꯔꯣꯟꯁꯤꯡ ꯑꯗꯨ ꯌꯣꯝꯁꯜꯂꯨ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯏꯆꯟꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡ ꯄꯣꯊꯥꯅꯕ ꯑꯩꯈꯣꯏꯁꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯌꯨꯛꯇ ꯑꯣꯏꯅ ꯅꯥꯎꯕꯕꯨ ꯁꯦꯟꯇꯔꯗ ꯊꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯥꯎꯕꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯗꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯅꯝꯐꯨꯗ ꯁꯦꯟꯇꯔꯗ ꯊꯤꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯌꯨꯝꯗ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯏ꯫ ꯑꯩꯒ ꯏꯃꯥꯒꯅ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯊꯥꯔꯝꯃꯤ꯫ ꯑꯩ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯏꯪꯈꯣꯜꯗꯨ ꯃꯇꯝ ꯑꯅꯝꯕꯗ ꯌꯦꯡꯁꯜꯂꯝꯃꯤ꯫ ꯏꯆꯟꯅ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕ, ꯋꯥꯏꯅꯨꯡ ꯁꯤꯠꯄ ꯁꯦꯡꯕ ꯑꯗꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯥꯎꯕꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯩꯅ ꯃꯥꯕꯨ ꯂꯥꯛꯄ ꯎꯕꯗ, "ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ? ꯅꯪꯕꯨ ꯀꯅꯥꯗ ꯍꯥꯏꯔꯝꯒꯦ? ꯅꯠꯇ꯭ꯔꯒ ꯇꯨꯃꯤꯟꯅ ꯂꯥꯛꯏꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ, "ꯗꯗꯥ, ꯑꯩ ꯑꯥꯗ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔꯦ, yumsida sum ꯂꯩꯖꯔꯒꯦ, ꯑꯩꯉꯣꯟꯗ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ, "ꯏꯕꯨꯡꯉꯣ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ, ꯃꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯗꯤ." ꯑꯩꯅꯁꯨ ꯑꯃꯨꯛ ꯁꯦꯟꯇꯔ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯊꯝꯃꯒꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯣꯏꯅꯁꯨ ꯂꯣꯏꯅ ꯁꯦꯟꯅꯕ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯗꯨꯝꯅ ꯁꯦꯟꯇꯔꯗ ꯊꯝꯂꯨꯕꯗꯒꯤ ꯅꯥꯎꯕꯗꯨ ꯒ꯭ꯌꯥꯟꯗꯤ ꯈꯔꯗꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯆꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯗꯣꯛꯇꯔ ꯀꯌꯥꯒꯤ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯃꯥꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯅ ꯃꯥꯁꯨ ꯅꯤꯁꯥꯁꯤ ꯐꯖꯅ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯄ ꯍꯧꯔꯛꯏ꯫
ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯗꯨꯀꯥꯟ ꯑꯃꯗ ꯍꯥꯏꯅꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕ ꯑꯣꯏꯅ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯏꯆꯟꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯥꯕꯨ ꯇ꯭ꯌꯨꯁꯟ ꯊꯥꯕꯤꯕ, ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯅ ꯌꯦꯡꯁꯤꯟꯕꯤꯕ, ꯐꯖꯅ ꯑꯩꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯑꯗꯨꯒ ꯁꯣꯏꯗꯅ ꯈꯟꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯇꯨꯅ ꯑꯩꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯊꯕꯛꯇꯨꯕꯨ ꯌꯥꯒꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯈꯪꯗꯦꯗ ꯅꯥꯎꯕ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯥꯎꯕꯅ ꯗꯗꯥ, ꯏꯪꯈꯣꯜꯁꯨ ꯌꯣꯟꯕ ꯊꯕꯛꯁꯨ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ, ꯄꯩꯁꯥ पाइद्रबदि थबक तौबगासे याद्रब ओइरे लायरब मिदि अदुम तौदब ताबनिने अइनासु नावबा करिसु खल्लुनो इसोरना चानबिरगदि सोइदना याउरकनिदा फरे नंग दुकान थोक्तोइ नत्रो थो थेंगे हाइरमि मानसु होइ दादा अइसु थोउखिगे अइना चलुरो अदुबु थबक तौबदा मिगी मबुक नानब तौगनो हैना सिंगना थमोइ सेंगना तौको नावबा मासु होइ तमक हाइरमदुना अदुम थोखि अइसु माना अदुमना ग्यान तारकपसे यामना हराउजरमि मतम खरा हौख्रे नोंम नुमित अमा इनाउ नुपासे हलक्ति हाइदना अखोइसु तुमदना ngainarami तंजादुना इमाना इङोंदा येंगदुना सुमना हाइरेइ इबो ननाउ नुपादबु मागी निसादु अमुक चाबा हौरबा जाराने असुक थेंगसिफो हलक्त्रिसिबो अइनासु इमा करिसु तौरमोइदा पुखंदा खंजलुखिनो ममानबगा पुलंबसु याय तंजादुना इनाउ नुपागा तिनाबा अंगांग अमा लाक्तुना इमागा इगदा सुमना हाइरेइ इमा नावबुदु नुपी मसेलक्तुना अखोइदा हुजिक लेहौरे अइ पाउ हाइरुगे हाइदना लाकपने मदुदा इमानसु इस करी हाइबा मयाम्बा मै चाउ चाउना लैरि अदुगा माना अंगांग ओइना नुपी पुराबा अइबु करिनो तौदोइसे मसे अंगांगसे अइबु कमाइना ngangnadोइनो अइदि ओन्थोंना तनख्रेदको हाइरामे अइनासु इमामिगे मचादु पुराबनिना ngamna tauba tabane phare nupi thiragadi ngausinabsu khara phajaraने aina so angang adu de ibungo sida sum la o hayo noida thaidrabasu angang adu na so hoi thairam do na dum satkhi asuna nawbada nupi do yumda pu do na lakminarame nongala do na ina ahalahum haina do na pau haidokpado thakhirame moyagi mina so sauna nupa mayumda adum hongo haidana hairai akhoiso adum na hairabani tauda yadrabanina pasa mayam sangna nupa mayumda adum hongame inaw nupa na nupi thiraba matungda inaw nupa gi nupi na akhoi chain sing thongba mana loina honarame akhoina so inaw nupa gi nupi si yamna phai masak su phaje lakai gi mina su gyan namna tai hainai aduna akhoina su masi yamna nuksirame ima su mamu lakpadagi khara pothajare isan su laile su tambada masu mabung ningsam na hona zarame aduba miyoy bagi pungning na hongkhibase khangaude matam khara leiragadi inaw nupa gi nupi se isau yamna langba haurai inaw nupa na su magi nupi isau langbado matam khara di saiba taurame अदुबु इनाउ नुपासे मोइना करी तौसंख्रबनु खंगदे मागी नुपीने इसौ लांगबसु करीसु हाइरमदे अदुना तौरकपा नोंनिनी लैरगा नुपी मयुंगी मी लाक्तुना इनाउ नुपागी नुपीदो लखलअनि हाइरामे अखोइना सो अदुमना तौबदो अहल लमन खरा तौरगा तौसी हाइरुबदा मोइना इमुंग मनुंग खक तौरगा यानी खुमै असुमना लखतपदुसु इमुंगसिगी इमाबु लाओसु हाइरमदे मतै मनाउ अनि खक चतखिरामे अइना सुमोइगी मतौदु यानिंगदबदगी नोंम इनाउ नुपा अदुदा सुमना हाइरामे नावबा करिनो तौरिबसे नुपी मयुंगी मिनेसु लखतपदा अहन कौदे करम सनबिनो मोइगिदुबो अइगे वाफम अदुदा इनाउ नुपा अदुनासु दादा मिगी अपामबने अखोइगी मसिदा लखतपदा इमा याउदे यादे हाइबा लैतबने अइना सुमागी वाफम अदुदा नावबा नंग हदक मरकसे करिनो मतौरे कइनो हदक युम मसिदा होंगलेइबा मतौसे नावबना सुददा युम पालादि ngamna tauba tabane aisu hojik paisagi matha yamna sai aina kaigino nangna paisa matha sai hairibadi kariyasin ba leirake hangobada dada isu dukan masasina yum pubo ngamdre aduna tungan sajarage hairai aina so karino nawbo nang bunupi thibase thamari pho phadre adu nangna tungana sarage hairidubo henmandrane nangidubo अखोइनेना सानरिबो वारिदो इमासो तारामे इमाना सु नावबदा चैरामे नावबसो इमादो ओनसन्दुना इमाना सा सिंगे मरक्ता मिसंग मिखाइ नाइरकनो दादागी थबकिदि इंखोन योंदुना पैसा पिखिबा नत्रो यारे हुजिक्ति इंखोनसे तंखाइ येनरसि अइगे सरुक्तो पिबिराओ वाफम अदो हाइरकपदे इमाना सु साउदुना इनाउ नुपा नावबु फुरामे
ꯑꯗꯨꯝꯅ ꯐꯨꯔꯨꯕꯗꯒꯤ ꯅꯥꯎꯕꯗꯤ ꯈꯥꯝꯕ ꯌꯥꯗꯕꯗꯒꯤ ꯃꯥꯗꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯅꯥꯎꯅꯨꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯤ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯅꯣꯡꯈꯦꯛ ꯉꯥꯟꯕꯗꯒꯤ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯦꯛꯇ ꯍꯟꯖꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯀꯔꯤꯃꯇ ꯍꯥꯏꯔꯨꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯛꯈꯨꯝꯗ ꯃꯤ ꯑꯃꯅ ꯆꯥꯛ ꯊꯣꯡꯕꯗꯧꯅ ꯀꯣꯜ-ꯂꯤꯛ ꯃꯈꯣꯟ ꯊꯣꯛꯄꯗꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯨꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯏꯃꯥꯅ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯒꯦꯅ ꯆꯪꯉꯨꯕꯗ ꯏꯃꯥꯅ ꯑꯩ ꯎꯕꯗ ꯈꯪꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯔꯦ, ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯨꯔꯦ." ꯑꯩꯅꯁꯨ "ꯀꯩꯒꯤꯅꯣ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ?" ꯏꯃꯥꯅꯁꯨ "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯐꯤꯕꯝ ꯑꯃ ꯇꯧꯏ꯫ ꯆꯥꯛꯁꯪꯁꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯀꯣꯜ-ꯂꯤꯛꯁꯤ ꯃꯈꯣꯟ ꯊꯣꯛꯍꯟꯕꯒꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯆꯪꯉꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ." ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ "ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯐꯔꯦ, ꯇꯨꯝꯃꯨꯔꯣ, ꯊꯦꯡꯉꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯅꯥꯅꯣꯃ ꯆꯪꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯏꯆꯟꯅ ꯆꯪꯉꯤꯕꯣꯏ ꯅꯤꯡꯗꯅ ꯍꯟꯅ ꯌꯦꯡꯗꯅ "ꯏꯆꯟ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯣ? ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯩꯒꯤ ꯀꯥꯗꯨꯗ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯃꯨꯡ ꯊꯥꯕꯤꯔꯝꯃꯤꯔꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯀꯥꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯀꯅꯥꯅꯣꯃ ꯆꯪꯈꯤꯕꯒꯨꯝ ꯇꯧꯕꯅꯤ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯖꯥꯔꯅꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗꯣ ꯊꯥꯔꯒ ꯑꯗꯨꯝ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯗꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯀꯥꯗꯣ ꯁꯝꯃꯒ ꯃꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯗꯗꯤ ꯏꯅꯥꯎꯅꯨꯄꯤꯗꯨ ꯏꯃꯥꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯄꯥꯜ ꯑꯗꯨꯗ ꯃꯥꯁꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯃꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯈꯧꯗꯦꯝꯕꯗꯒꯤ ꯃꯥꯁꯨ ꯑꯩꯕꯨ ꯎꯔꯗꯨꯅ ꯊꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯗꯣ ꯃꯥꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯔꯝꯂꯤꯁꯤꯕꯣ, ꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯉꯔꯥꯡꯁꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯒꯨꯝ ꯇꯧꯏ" ꯍꯥꯏꯗꯅ ꯑꯩꯗꯤ ꯏꯆꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯧꯔꯨꯔꯦ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯤ ꯑꯃ ꯁꯝꯃꯒ ꯆꯠꯈꯤ ꯍꯥꯏꯗꯅ ꯑꯗꯨꯁꯨ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯕꯗ ꯏꯅꯥꯎꯅꯨꯄꯤꯁꯤ ꯏꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯈꯧꯗꯦꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯣ? ꯑꯩꯕꯨ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯃꯣꯏꯒꯤꯗꯨꯕꯨ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯀꯥꯏꯗꯣ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕꯖꯥꯔꯣ? ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ "ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ, ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕꯅꯤ." ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯡꯃ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯕꯨ ꯆꯥꯛꯈꯨꯝꯗꯒꯤ ꯀꯧꯔꯛꯏ, ꯑꯗꯨꯒ ꯆꯪꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯄꯥꯈꯠꯇꯨꯅ ꯋꯥꯟꯊꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯅ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯅꯥꯎꯅꯨꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯕꯥꯅꯤꯁꯦ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯈꯥꯝꯗꯨꯅ ꯍꯪꯉꯝꯃꯤ, "ꯅꯈꯣꯏꯅꯦ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗꯅꯣ ꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏꯕꯗꯣ?" ꯏꯅꯥꯎꯅꯨꯄꯥꯅꯁꯨ "ꯉꯁꯤꯗꯤ ꯗꯨꯀꯥꯟ ꯁꯨꯇꯤ ꯂꯧꯊꯣꯛꯑꯦ, ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯉꯁꯤꯁꯦ ꯂꯥꯏ ꯈꯨꯔꯝꯕ ꯑꯃ ꯂꯩ, ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯅꯥꯎꯕ, ꯀꯔꯤ ꯂꯥꯏꯅꯣ ꯅꯈꯣꯏꯅ ꯈꯨꯔꯝꯗꯣꯏꯁꯤ?" ꯅꯥꯎꯕꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯄꯕꯨ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯩꯁꯦ ꯗꯁꯥ ꯂꯪꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏ, ꯑꯗꯨꯒꯤ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯅꯥꯎꯕ, ꯅꯪꯅ ꯆꯠꯄꯗ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯒꯦ, ꯍꯟꯗꯛ ꯌꯨꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯑꯩꯅ ꯈꯪꯉꯛꯄ ꯊꯦꯡꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯁꯥꯗ ꯆꯩꯊꯦꯡ ꯐꯪꯍꯟꯒꯅꯤꯀꯣ ꯑꯩꯗꯤ." ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯅꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯤꯡꯉꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯅꯥꯎꯅꯨꯄꯥꯒ ꯑꯃꯨꯛ ꯂꯥꯎꯅꯔꯤꯗꯣ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯃꯥꯅ?" ꯑꯩꯅꯁꯨ "ꯏꯃꯥ, ꯑꯌꯨꯛꯁꯤꯗ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯅꯤ ꯍꯥꯏ, ꯑꯗꯨꯒꯤ ꯆꯠꯈ꯭ꯔꯤꯅꯤ꯫ ꯍꯟꯗꯛ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯅꯕ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯧꯒꯅꯤ." ꯑꯩꯁꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯥꯗ "ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯣ" ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯃꯛꯏ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ." ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ "ꯅꯪꯒ ꯉꯁꯥꯏ ꯈꯟꯅꯈꯤꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ. ꯉꯁꯤꯗꯤ ꯉꯥ ꯆꯥꯎ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯉꯒꯁꯨ ꯄꯤꯔꯛꯏ. ꯅꯆꯟꯅꯨꯄꯤꯒ ꯑꯩꯒꯗꯤ ꯆꯥꯊꯣꯛꯂꯦ. ꯅꯪꯒꯤ ꯁꯔꯨꯛꯁꯨ ꯈꯥꯛꯂꯝꯕꯅꯤ, ꯆꯥꯔꯨꯔꯣ."
ꯑꯩꯁꯨ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯤ ꯏꯂꯨꯝ ꯂꯨꯝꯂꯝꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯉꯥ ꯊꯣꯡꯕꯗꯨ ꯑꯩꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯆꯥꯔꯝꯗꯦ꯫ ꯏꯆꯟꯅ ꯊꯣꯡꯉꯝꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯔꯒ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯕ ꯍꯦꯛ ꯆꯪꯕꯒ ꯏꯆꯟꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯏꯆꯟꯅꯨꯄꯤꯗꯨ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯃꯥꯁꯦ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯆꯟꯅꯨꯄꯤꯗꯨꯅ ꯗꯗꯥ ꯑꯩꯒꯤ ꯀꯥꯒꯤ ꯂꯝꯌꯥꯏ ꯑꯁꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯗꯗꯥ꯫ ꯑꯩꯅꯁꯨ ꯏꯆꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯏꯃꯥꯁꯨ ꯆꯪꯉꯛꯇꯨꯅ ꯍꯪꯉꯛꯏ, ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯩꯗꯧꯅꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯎꯈ꯭ꯔꯤꯗꯨꯅ? ꯑꯩꯅꯁꯨ ꯏꯃꯥ ꯑꯉꯥꯡꯁꯤ ꯀꯤꯔꯦ, ꯉꯁꯤꯗꯤ ꯅꯪꯒ ꯈꯔ ꯇꯨꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯏꯆꯟꯒ ꯇꯨꯝꯍꯧꯔꯝꯃꯤ꯫ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨ ꯏꯅꯥꯎꯅꯨꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯊꯣꯛꯂꯛꯇꯦ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣꯅꯤ ꯈꯟꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯇꯥꯟꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯔꯤꯉꯩꯗ ꯏꯆꯟꯅ ꯑꯩꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯊꯨꯅ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯏꯃꯥꯗꯨ ꯃꯁꯥꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯄꯨꯛ ꯅꯥꯔꯦ ꯄꯨꯛ ꯆꯥꯛꯑꯦ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯏꯃꯥꯕꯨ ꯂꯧꯈꯠꯄꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯄꯨꯛ ꯌꯥꯝꯅ ꯅꯥꯔꯦ, ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯑꯃꯨꯛꯇ ꯀꯧ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯏꯅꯥꯎꯅꯨꯄꯥꯗꯨ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯥꯎꯕ ꯅꯪ ꯗꯣꯛꯇꯔ ꯑꯃꯇ ꯀꯧꯔꯨꯁꯣ ꯂꯥꯛꯑꯣ, ꯏꯃꯥꯁꯦ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯗꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯅ ꯗꯗꯥ ꯑꯩꯗꯤ ꯅꯅꯥꯎꯅꯨꯄꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯇꯣꯔꯤ, ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯥꯕ ꯍꯦꯟꯃꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯗꯗꯥꯅ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯒ ꯄꯤꯖꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯥꯏꯕ ꯑꯃ ꯀꯧꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯥꯏꯕ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯒ ꯂꯥꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯏꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯃꯥꯒꯤꯁꯤꯗꯤ ꯄꯣꯠꯁꯦꯝ ꯊꯥꯕꯒꯤꯅꯤ, ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅ ꯄꯤꯕ ꯄꯣꯠ ꯆꯥꯔꯨꯔꯒꯦ? ꯏꯆꯟꯅꯁꯨ ꯑꯃꯨꯛ ꯉꯔꯥꯡ ꯏꯅꯝꯃꯅ ꯄꯤꯕ ꯉꯥ ꯊꯣꯡꯕ ꯆꯥꯔꯨꯕꯒꯤꯅꯤ ꯈꯨꯝꯃꯛꯏ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯗꯨꯅꯅꯤ, ꯌꯨꯝꯁꯤꯁꯨ ꯃꯣꯏꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯤꯔꯦ, ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯀꯝꯗꯧꯅ ꯃꯈꯣꯏꯅ ꯍꯪꯂꯨꯕꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯅ ꯃꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯗꯨꯅ ꯇꯧꯔꯛꯈꯤꯕꯅꯤ, ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯁꯦ ꯐꯖꯅ ꯄꯣꯠꯁꯦꯝ ꯇꯧꯈ꯭ꯔꯦ, ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯉꯥꯡꯕ ꯋꯥ ꯇꯥꯗ꯭ꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯁꯨꯝꯅ ꯍꯪꯉꯤ, ꯑꯣꯖꯥ ꯃꯥꯏꯕ ꯉꯥꯛꯊꯣꯛꯅꯕ ꯑꯣꯖꯥꯅ ꯀꯩꯀꯩꯅꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯃꯥꯒꯤ ꯃꯕꯨꯛꯇ ꯅꯥꯜꯂꯨꯕꯗ ꯉꯔꯥꯡ ꯆꯥꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯣꯠꯊꯣꯔꯛꯏ꯫ ꯏꯃꯥꯅ ꯑꯣꯠꯊꯣꯔꯛꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯝ ꯃꯀꯨꯞ ꯃꯀꯨꯞꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯣꯠꯊꯣꯛꯈꯤꯕꯗꯒꯤ ꯏꯃꯥꯁꯨ ꯑꯅꯥꯕ ꯈꯥꯡꯂꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯌꯦꯡꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯟ ꯊꯨꯡꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯇꯧꯔꯒ ꯂꯣꯏꯅ ꯈꯤꯛꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯃꯠꯇ ꯅꯈꯣꯏ ꯆꯥꯕ ꯌꯥꯗꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯀꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯁꯟꯈꯤꯕꯁꯤꯡ ꯑꯗꯨ ꯀꯣꯟꯅ ꯃꯌꯥꯛ ꯆꯝꯃꯛꯄ ꯀꯥꯟꯗ ꯃꯥꯁꯨ ꯅꯤꯡꯉꯝꯃꯛꯑꯣꯏꯗꯣꯔꯤꯅꯤ꯫ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ, ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯀꯧꯕ ꯍꯦꯛꯇ ꯂꯥꯛꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯉꯝꯕ ꯁꯦꯟ ꯈꯔ ꯀꯠꯆꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯊꯣꯛꯇꯨꯅ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯈꯔ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯚꯔꯥꯗꯔ ꯀꯩꯅꯣ ꯏꯆꯟꯒ ꯑꯩꯈꯣꯏ ꯂꯩꯔꯨꯔꯁꯤ, ꯅꯥꯎꯕꯁꯨ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯅꯤ꯫ ꯏꯃꯥꯅ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯡꯊꯣꯛꯑꯦ ꯍꯥꯏꯕ ꯃꯣꯏꯅꯁꯨ ꯈꯪꯉꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯃꯈꯣꯏꯁꯨ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯍꯟꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕꯗꯨꯒ ꯑꯩꯒ ꯇꯥꯟꯅꯗꯨꯅ ꯁꯤꯟꯕꯗꯒꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯏꯆꯟꯒꯗꯤ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯗꯤ ꯇꯥꯁꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯨꯝꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛꯈꯨꯝꯗ ꯋꯥꯟꯊꯔꯝꯕꯗꯒꯤ ꯈꯨꯗꯛꯇ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫
Inaungnupi aduna mana sak thonglingayda kananoma magi matungda lepammi hai. Madudagi inaungnupigi mama mapasing aduna masanupida lai posim tawbire haidana akhoi mayamda ngang haurai. Imana so adugumba mata tawba leite haidana moi mayamga khanarami. Adumna khana senyaba tawrakpaduda aiso thoktuna inaungnupigi mama aduda sumna hai. Akhoigi imungda aduguma lai thajanba hiba mi mata leite. Inena adugumba wadu nganglidu ine hoibo adumna yamna tawbirakparo. Aiga wafam aduna ine du su tumina leirami. Aina mukse ine da yengduna hai. Masana tawbana masana phangmane. Nongthakta tinsilagada imaida tai haiduni. Kanana kari tawri haibado aisa loina khangi. Aina adumna ngangbaduna inaungnupa du su tumina lei. Aina su imada yare imang noi loina thogloo. Sigumba wasida yawruno. Akoida loina onsalakani. Si haiduna akoy humsu kada gi tholakduna. Akoy gi kada sangnarami. Asumna matam khra leiragada inaungnupa du aigi nakta sangakduna dada ai yamna lale hairai. Aina su yare hujikti haukragadi haukre. Nangi nungaina boina honazaro hairami. Asumna hujikti su nupi thijare. Aigi nupiga ima amadi sanga khoi mariti. Amato oina nuksi chana ngasi su leijari. Mayam mahamige warisi matanga saida loijari. Ani suba warisi muk mayamda khudun tamjari. Akoina leiriba yumse lamjaw sorokka dum tainana leire. Sorok machinda khoise leibani. Bobongna khoige thongan mapada pandukan macha ama tekli phamjai. Numito khoi mungi miyoi pumana yahurakpada kwak ama makharomdagi pairaktuna mamangomda sum khongduna pairaga satkhi. Bobongna su afaba pau pibiramu phataba pauti pubiko asuna machinda swalami. Aduga bobokti magi pandukan macha aduda thokhi. Aisu babadagi paisa khara piyo haidana nirami. Babana so ibungo karigi paisano paisa leite thabakna noina tawraga engona paisa hangi idu karigino hairai. Aisu babada paisa nibado pira aroi khangbadagi boboki manakta sangduna boboktagi oina paisa du nirami. Bobokti aise yamna luna tawi aduna bobongna de agi paisa du pirai. Numitude akhoi office ki moi adagi mayang masa khara laktana thenga phau akhoi office ki staff singsi office ta thenga phau leirami. Aduga kona yumda halakpadadi pungso dum thengna halaami. Gari sum thawduna akhoi thungan mapada boboki panukan mapada yawrakpada phi ngawba ngakte inbi nupi ama salangna daida lepammaga mangkhibadongna inang urai. Madu urakpadagi kibadi aise pokte maramde akhoi thungan mapa oipadina tawdabu isada tu khyau laungna khangawdana di songai. Tumina isu gari do yungi sumanglomda thawjalami. Babai madi tumlami bobokti tumamdri. Yonaba kongkado bobokna kana khentuna leirami. Aina so boboki manakta sangsalaga bobok tumdribo sakti zarabo. Bobokna muknang halaba. Sare hayengdo hekta nangde. Ayukta pandukan hek hangbaga mi kongka sagi haidana hekta langnai. Aduna marusi hauzik khara khelambani hairai. Aina mu bobok hayeng ayuk aina dum tawbi yabadupo. Moide loina tungkraba mali. Ado bobong nasi dukan thong pung kaya talongi. Bobong na mo kaigino na hangin matam maduda ni lolisi. Kaidawraki hangai. Ay na mo bobo hukti ay nahalagpada. Boboki dukan maya asayda. Nupira nupara di khangdi. Angaw ba phi ma inba miyama. Lipa maga mangkigum tawi. Adugi sumhangbani hairami. Bobong na yari bunga saksa thuro duga tumuro. Numidang sida taning bataba yabo waso karangango. Saksa thuro hairai. Ay na mo bobo ina hairi si pagiman badawna. Si haram dunay so sakum na sangaga. Sakto sa thuga tumbadum sangami. Numito ahing nung yay sida kuy kitungan mapada. Kuy siyam na kapakong batawi. Nung hengan baga kuy mung manung masum na hainay. Ngarang ahing tunga na kuy kapakong bayam na tawi. Huran malakpar kangdi. Naboki pandukan masa sidagi. Pod hugi la ibasara haitana. Babana kuy da sum na hainay. Maduday na susum na kumi. Babay mangarang ay natabang halagpada. Boboki dukan manakta. Ang uwa pingagda inba miyama. Lepam ba may natengnay. Ay lakpadagi itong mangkre. Madubo kari uri bazano. Adubo mira lairag yan tadre hairami. Babana muklay guwera mo'y mi werang gani. Potsay hubalag po werang gani. Nabok tumagi dukando muktathu so hayo. Adumay na hay na rin ay gari mayam na kanda tawraga sadki. Imana so kanano ni ayuk sidabo gari buwan tong na kanda tawri sibo. Sining azaro hairami. Adumay na ako si wari karasana ramaga. Magi tabay kang tang naringay. Ayuki pong tari makay tarap pa matam masayda.
ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯄꯥꯟꯗ ꯆꯦꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯏꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯁꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯕꯣꯕꯣꯛꯀꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯇꯥꯔꯒ ꯂꯩ꯫ ꯇꯁꯦꯡꯕꯗꯤ ꯑꯗꯨꯗ ꯇꯥꯔꯝꯃꯤꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨ ꯃꯇꯩ ꯃꯅꯥꯎ ꯃꯥꯜꯂꯤ꯫ ꯄꯨꯟꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯂꯝꯕ ꯃꯥꯜꯂꯤ꯫ ꯊꯣꯝꯂꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯤꯅ ꯍꯥꯏꯕꯗ ꯀꯟꯅ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯦꯡꯍꯩ ꯄꯣꯠꯇ꯭ꯔꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯏꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤ꯫ ꯀꯩꯅꯣꯅꯤ ꯁꯤꯗ ꯇꯥꯗꯨꯅ ꯁꯤꯔꯤꯕ ꯅꯨꯄꯤꯁꯤ ꯉꯔꯥꯡ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯕꯣꯕꯣꯛꯀꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯄꯝꯕꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯐꯤꯁꯨ ꯑꯉꯧꯕꯅꯤ ꯃꯥꯅ ꯏꯜꯂꯤꯁꯤ꯫ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯅꯠꯇ꯭ꯔꯒ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗꯧꯔꯤꯁꯤꯗ ꯉꯔꯥꯡꯁꯤ ꯃꯊꯋꯥꯏ ꯃꯃꯤꯗꯨ ꯍꯥꯟꯅ ꯑꯁ꯭ꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯕ ꯖꯥꯔꯅꯦ? ꯀꯤꯕꯨ ꯀꯤꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇ ꯈꯜꯂꯛꯑꯝꯃꯤ꯫ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯃꯣꯏꯁꯦ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯃꯔꯤ ꯃꯈꯣꯡ ꯍꯪꯉꯨꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯦ ꯃꯥꯏꯕꯤꯅꯤ, ꯂꯝ ꯑꯃꯗ ꯂꯥꯏꯒꯤ ꯃꯤꯒꯤ ꯊꯧꯒꯜ ꯇꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯕꯕꯥꯒ ꯃꯕꯥꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯝꯂꯤꯕ ꯊꯧꯗꯣꯛꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯞꯄꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯤꯕꯗꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯈꯠꯈꯤ꯫ ꯕꯣꯕꯣꯛꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨ ꯐꯝꯃꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯃꯛꯇꯗ ꯍꯦꯛꯇ ꯇꯧꯁꯤꯜꯂꯕꯅꯤꯅ꯫ ꯅꯨꯃꯤꯠꯇꯨ ꯕꯣꯕꯣꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯕꯣꯕꯣꯛ ꯀꯔꯤꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯈꯤꯕꯗꯨꯗꯤ ꯉꯁꯤ ꯁꯤ ꯊꯣꯛꯇꯣꯔꯤꯒꯤ ꯑꯣꯏꯔꯦꯗꯅ꯫ ꯁꯤꯔꯤꯗꯨꯁꯨ ꯃꯥꯏꯕꯤꯅꯦ ꯍꯥꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ? ꯃꯥꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯀꯔꯤꯃꯇ ꯉꯥꯛꯇ꯭ꯔꯕꯖꯥꯠꯔꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯕꯣꯕꯣꯛ ꯑꯩꯁꯨꯅꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯑꯩꯁꯨ ꯉꯛꯏꯁꯤ꯫ ꯉꯔꯥꯡꯗꯣ ꯊꯣꯡꯒꯥꯟꯗ ꯍꯨꯏꯁꯨ ꯀꯞꯄꯒ ꯈꯣꯡꯕꯒ ꯑꯁꯥꯏ ꯃꯄꯥꯁꯦ ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯀꯤꯗꯨꯝ ꯀꯤꯔꯦꯗ ꯇꯧꯗꯣꯏꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯅꯨ꯫ ꯑꯁ꯭ꯋꯥꯏꯗ ꯂꯩꯖꯈꯤꯗ꯭ꯔꯒꯁꯨ ꯃꯤ ꯃꯌꯨꯝꯗ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯎꯗꯣꯔꯤꯁꯤꯗꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯀꯔꯤꯃꯇ ꯆꯠꯄ ꯌꯥꯔꯣꯏ꯫ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄꯁꯤ ꯇꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯣꯛꯁꯨ ꯊꯣꯛꯎꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯕꯣꯕꯣꯛꯁꯨ ꯂꯩꯀꯥꯏꯒꯤ ꯀꯣꯡꯀꯥ ꯆꯥꯕ ꯃꯤꯅ ꯀꯣꯡꯀꯥ ꯆꯥꯒꯦ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨ ꯊꯣꯡ ꯍꯥꯡꯕ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯛ ꯇꯣꯛꯑꯒ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯃꯥꯒꯤ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯃꯌꯥꯝꯒꯤ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯁꯨꯝ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯐꯦꯡꯉꯤꯉꯩ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯒꯣꯡ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯒ ꯕꯣꯕꯣꯛꯀꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯛꯈꯤꯕꯗꯨꯕꯣ? ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯕ ꯃꯈꯩ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯩꯔꯣꯝꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯤꯒꯗꯤ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯣꯕꯣꯛꯅ ꯑꯃꯨꯛ ꯉꯥꯏꯈꯣ, ꯉꯔꯥꯡ ꯂꯩꯈꯤꯗꯕꯗꯨ ꯃꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯃꯁꯥꯁꯦ ꯃꯩꯈꯦꯠ ꯈꯔ ꯈꯦꯠꯇꯣꯛꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯅꯣꯏ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯎꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯕꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯁꯨ ꯀꯤꯗꯅ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯋꯥꯔꯤꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯇꯝꯃꯛꯏ꯫ ꯏꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗ ꯑꯩꯈꯣꯏꯗ ꯀꯤꯕꯗ ꯀꯩꯅꯣꯝꯗ ꯂꯩꯅꯔꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗꯁꯨ ꯑꯩꯁꯦ ꯊꯦꯡꯅ ꯍꯟꯕ ꯐꯔꯛ ꯇꯥꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯉꯟꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯏꯃꯥꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯦꯡꯅꯈꯤꯕ ꯅꯣꯡꯃꯒꯨꯝꯕ ꯀꯥꯜꯂꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯊꯣꯡꯒꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯨꯅ ꯆꯪꯉꯛꯄ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗꯗꯤ ꯀꯥꯔꯛꯇꯦ꯫ ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯃꯈꯥꯗ ꯑꯩꯒꯤ ꯁꯔꯤꯛ ꯄꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄꯛꯄ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣই ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯀꯤꯗꯕ ꯌꯥꯎꯔꯝꯗꯦ꯫ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯍꯥꯏꯅꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯁꯣꯟꯅꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯀꯞꯄꯝꯃꯒ ꯑꯃꯨꯛ ꯅꯨꯄꯤꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯀꯞꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤ꯫
ꯑꯍꯤꯡꯗꯣ ꯇꯨꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯋꯥꯔꯤꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯐꯥꯎ ꯀꯧꯔꯒ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯀꯤꯗꯕ ꯃꯤꯁꯤ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ꯫ ꯕꯕꯥꯅ ꯕꯣꯕꯣꯛꯇꯁꯨ ꯏꯃꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ, ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯗꯣꯏꯕ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯕꯣꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯆꯧꯕ ꯏꯕꯨꯡꯉꯣ ꯑꯥꯗ ꯃꯊꯧ ꯃꯉꯝ ꯁꯣꯔꯥꯠ ꯐꯤꯔꯣꯏ ꯂꯣꯏꯗ꯭ꯔꯤ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ, ꯅꯤꯡꯉꯝꯗꯅ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯂꯩꯈꯤꯗꯕꯗꯨꯗ ꯇꯧꯔꯛꯄꯅꯤ꯫ ꯅꯨꯡꯗꯥꯡ ꯅꯈꯣꯏꯅ ꯇꯨꯝꯃꯝꯗꯥꯏ ꯃꯩꯐꯨ ꯃꯆꯥ ꯑꯃꯗ ꯃꯤꯀ꯭ꯔꯨꯞ ꯈꯔꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔꯒ ꯃꯪꯒꯣꯟ ꯆꯨꯔꯤ ꯃꯈꯥꯗ ꯊꯥꯗꯣꯛꯂꯒ ꯊꯅꯝꯃꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯕꯣꯕꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯅ ꯃꯩꯐꯨ ꯃꯆꯥ ꯑꯃꯗ ꯃꯤꯀ꯭ꯔꯨꯞ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨꯒ ꯎꯆꯥꯟ ꯃꯇꯦꯛ ꯈꯔ ꯇꯧꯔꯒ ꯃꯩ ꯊꯥꯗꯣꯛꯑꯝꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯍꯤꯡꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯅꯤꯅ ꯏꯃꯥꯅ ꯇꯣꯛꯑꯁꯤ ꯊꯥꯗꯣꯛꯑꯒꯨꯝꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯡꯅꯔꯒ ꯉꯟꯇꯥ ꯐꯃꯨꯡꯗ ꯆꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯍꯦꯛ ꯇꯥꯕꯒ ꯃꯃꯥꯡꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯒꯥꯟꯗꯒꯤ ꯅꯨꯄꯤꯁꯦ ꯀꯞꯄꯒ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯟ ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯕꯣꯕꯣꯛꯀ ꯕꯕꯥꯒꯅ ꯏꯃꯥꯗ ꯆꯩꯔꯝꯃꯤ, ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯇꯧ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯏꯃꯥꯅ ꯅꯣꯡ ꯆꯨꯕꯗꯨꯗ ꯇꯧꯗ꯭ꯔꯕꯅꯤ ꯈꯨꯝꯃꯝꯃꯤ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ ꯁꯔꯨꯛ ꯄꯤꯌꯨ ꯀꯞꯄꯝꯕꯗꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯄꯤꯗꯨꯒꯤ ꯁꯣꯔꯥꯠꯇꯨ ꯁꯣꯟꯈꯤꯕꯗꯩ ꯑꯉꯛꯄꯅꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯐꯅ ꯊꯋꯥꯏ ꯃꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯒꯦ ꯍꯣꯠꯅꯔꯕꯁꯨ ꯉꯝꯃꯣꯏ ꯑꯃꯥꯡꯕ ꯁꯤꯕ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯆꯨꯔꯤ ꯃꯈꯥꯗ ꯀꯞꯄꯝꯃꯒ ꯌꯨꯝ ꯆꯪꯉꯝꯗꯅ ꯍꯟꯈ꯭ꯔꯤꯕꯗꯨ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃ ꯃꯊꯦꯡ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯎꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗ ꯏꯁꯥꯗ ꯈꯪꯀꯤ ꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫